ngasai khangiuda fare aina hꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯛꯆꯤꯡꯗꯅꯦ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯩ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨꯁꯨ ꯃꯦꯖꯤꯛ ꯇꯧꯕ ꯍꯩ ꯑꯗꯣ ꯃꯥꯒꯤ ꯃꯣꯏꯒꯤ ꯇꯤꯆꯔꯁ ꯗꯦꯒꯨꯝꯕ ꯀꯩꯀꯥꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯃꯥꯅꯦ ꯑꯗꯩ ꯑꯩ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯦꯖꯤꯛ ꯇꯧꯕ ꯍꯩꯕ ꯃꯣꯏ ꯃꯌꯥꯝ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨ ꯉꯁꯤꯁꯦ ꯑꯗꯒꯤꯗꯤ ꯂꯝꯈꯥꯏ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯁꯨ ꯆꯠꯁꯦ ꯍꯥꯏ ꯑꯗꯨꯁꯨ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯆꯠꯂꯒ ꯃꯦꯖꯤꯛ ꯇꯧꯊꯔꯛꯀꯦ ꯑꯩꯅ ꯅꯠꯇꯕ ꯃꯣꯏ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨ ꯃꯣꯏ ꯀꯥꯔꯠ ꯀꯩꯀꯥ ꯇꯣꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯊꯔꯛꯀꯦ ꯑꯗꯨ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗꯗꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔ ꯈꯣꯠꯂ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯏꯃꯥꯟꯅꯕ ꯃꯦꯖꯤꯛꯀꯤ ꯇꯧꯊꯔꯛꯀꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯀꯩꯅꯣ ꯇꯧꯕꯩ ꯑꯩ ꯅꯣꯡꯃ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯑꯣꯛꯈꯥꯡ ꯑꯍꯨꯝ ꯊꯣꯡꯕꯩꯗꯣ ꯍꯥꯏꯔꯛꯑꯣ ꯄꯣꯛ ꯂꯩꯔꯦ ꯏꯔꯣꯝꯕ ꯂꯩꯔꯦ ꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯋꯥꯠꯂꯦ ꯏꯔꯣꯟꯕ ꯅꯠꯇꯦ ꯀꯥꯡꯁꯣꯏ ꯑꯣꯏꯔꯝꯃꯦ ꯊꯨꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯏꯁꯤꯡꯁꯨ ꯄꯨꯊꯣꯔꯛꯑꯦ ꯑꯩ ꯀꯔꯝ ꯐꯪꯕ ꯑꯣꯀꯦ ꯆꯨꯝꯃꯤ ꯗꯤꯡꯀꯨꯒꯤ ꯀꯥꯗ ꯂꯥꯛꯑꯦ ꯅꯪ ꯀꯥ ꯇꯦꯕꯜ ꯍꯣꯡꯗꯣꯛꯑꯝꯃꯦꯅ ꯀꯥꯡꯁꯤ ꯂꯩꯍꯧꯋꯦꯀꯣ ꯑꯩ ꯃꯦꯃꯣꯔꯤ ꯐꯕꯅꯤꯗ ꯑꯁ ꯗꯤꯡꯀꯨ ꯇꯧꯊꯔꯛꯄ ꯊꯤ ꯍꯩꯕ ꯅꯨꯄꯥꯅꯦ ꯅꯣꯏ ꯈꯪꯗꯕ ꯋꯥꯅꯦ ꯇꯧꯔꯛꯀꯅꯤ ꯌꯦꯡꯉꯣ ꯇꯣꯊꯔꯛꯑꯣ ꯚꯥꯏ ꯇꯣꯊꯔꯣ ꯑꯩꯉꯣꯟꯗ ꯍꯩꯒ꯭ꯔꯖꯥꯠꯅꯤ ꯍꯣꯔꯦꯟ ꯗꯤꯡꯀꯨ ꯅꯠꯇꯕ ꯑꯇꯩ ꯃꯌꯥꯝꯁꯨ ꯇꯧꯍꯜꯂꯛꯀꯦ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯦꯖꯤꯛ ꯇꯧꯊꯔꯛꯇꯣꯏꯅꯦ ꯃꯥꯏ ꯀꯥꯔꯠꯁꯦ ꯐꯖꯅꯤ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯠꯇꯦ ꯁꯤꯗꯤ ꯆꯦꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯋꯤ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯄꯥꯏꯗ꯭ꯔꯤ ꯑꯩ ꯑꯝꯇ ꯁꯤꯅ ꯑꯅꯧꯕꯅꯦꯕ ꯀꯩꯅꯣꯗꯣ ꯀꯩꯕ 20 ꯀꯩꯕ ꯑꯃ ꯀꯩꯅꯣꯒꯤꯗꯣ 2002ꯗꯔꯣ 2002ꯒꯤꯗꯣ ꯑꯗꯨꯗꯨꯁꯨ ꯀꯥꯔꯠ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯀꯩ ꯀꯥꯔꯠ ꯐꯔꯝꯃꯦꯕ ꯄꯥꯊꯔꯒ ꯀꯩꯅꯣ ꯇꯧꯔ ꯑꯗꯨ ꯊꯤ ꯀꯨꯏꯅ ꯆꯠꯄꯅꯤꯕꯨ ꯍꯥꯏꯗꯤ ꯃꯥꯏ ꯄꯩꯁꯥꯗꯨꯒ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯒ ꯁꯤꯜꯚꯔ ꯕ꯭ꯔꯤꯖꯀꯗꯨꯗꯤ ꯀꯩꯝ ꯀꯥꯟꯗ ꯁ꯭ꯋꯥꯏꯐꯝ ꯗꯤꯡꯀꯨ ꯒꯥꯔꯤ ꯊꯧꯖꯗꯣꯔꯦ ꯍꯧꯖꯤꯛ ꯃꯣꯔꯥ ꯍꯥꯞꯇ꯭ꯔꯤꯕ ꯃꯣꯔꯥ ꯑꯁꯤ ꯃꯅꯤꯡꯗ ꯍꯥꯞꯀꯦ ꯍꯥꯏꯔꯣ ꯑꯁ ꯁꯤꯗ ꯃꯣꯔꯥ ꯍꯥꯞꯄ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯅꯤꯄꯥꯜ ꯚꯥꯏ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯑꯗꯨꯝ ꯐꯤꯠ ꯇꯥꯗꯣꯏꯅꯤ ꯌꯥꯝ ꯀꯨꯏꯁꯦ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯊꯪ ꯂꯧꯈꯠꯇꯣꯏꯅꯤ 1 2 ꯑꯩ ꯏꯅꯥꯎꯄꯥꯒ 3 ꯑꯩꯒ 4 ꯑꯗꯨꯒ ꯃꯔꯤ ꯑꯃ ꯂꯧꯈꯠꯂꯨꯔꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯗꯤꯡꯀꯨ ꯀꯅꯥ ꯂꯧꯁꯦ ꯍꯥꯏꯅꯣ ꯑꯍꯨꯝ ꯂꯩꯔꯝꯃꯅꯤ ꯑꯣ ꯑꯗꯨꯒ ꯑꯃꯅ ꯀꯅꯥ ꯎꯗ ꯀꯨꯏꯔꯦ ꯄꯥꯔꯇꯤ ꯍꯥꯎ ꯅꯨꯡꯉꯥꯏꯔꯤ ꯚꯥꯏ ꯀꯩ ꯒꯦꯝꯅꯣ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯗꯤ ꯒꯦꯝ ꯄꯦꯛ ꯀꯨꯏꯗꯥꯏꯅꯦ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤꯗ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯁꯥꯟꯅꯧ ꯍꯥꯏ ꯅꯣꯏꯁꯤ ꯃꯣꯔꯥꯁꯤ ꯚꯥꯏ ꯉꯥ ꯐꯪꯉꯣ ꯃꯣꯔꯦ ꯁꯦꯝꯕ ꯒꯥꯔꯤꯗ ꯈꯪꯗꯦ ꯃꯣꯔꯦ ꯁꯦꯝꯕ ꯒꯥꯔꯤꯅꯤ ꯃꯣꯏ ꯇꯃꯣꯏ ꯆꯥꯟꯗꯣꯏꯅꯤꯅ ꯂꯣꯏꯔꯦꯅ ꯃꯌꯥꯏꯗꯩ ꯆꯪꯗꯣꯏꯅꯦ ꯄꯥꯔꯇꯤ ꯑꯗꯩ ꯃꯌꯥꯏꯗꯩ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨ ꯉꯥꯗꯨ ꯀꯥꯞꯄꯣꯕ ꯉꯥ
lại đây thật ăn để rồi. Đủ cái đấy sẽ chứ. Let's go to what? No cabin. Fair. Không dom. Không dom đã định cún á. Cabin rồi. Magic. Yeah. Magic tộc thật đấy nhỉ. Em ngắc tuổi nhỉ. cái này lá này đồng sùng thu gai 살아더라. 아주 lá này thu gai. 아 그게 이양. 장거리 살 또 야. 스쿠터 이번에 할라 또 야. 아니 저거 또 이러고. 너희가 No, there's a bit. Do waterfall. Oh, nushina네. Because of the wind. 까지 나오게 넣으시다. 때까지 줘. Khuôn tàu music gì? Awang một thằng music này. Awang một tàu gì? Awang mata ki magic ne. Ni kun tau dije. Mà này, nó awang một cả tàu. Ani amma ka san dewa. Nên mấy này thì khuôn tàu gì? Kaino da get che tang khaim lo la mish doin changa. Em mà khăn này vậy mà là chỉ khăn lá bro đi ngoài mình đi ngoài ok got it tham lá học chân lẽ đừng mấy ai tham rượu cơ anh được cơ on thốt tập gì đó vừa upper cái hand tham hỏi được cơ anywhere liệp hỏi anh được gì sẽ liệp á ya oke sida liap kre adu deming bada liapine adu mathang gi yang aja kya 6 space di to aja adu 6 ko 6 ne ba oke 1 2 3 4 5 6 asai khan yu da Phải. kap ke liệp qua bị qua stop qua khăn được khắc tiền họ nãy thế mình tham mồi mẹ đạp sao lẽ mẹ đạp sao lẽ à nãy cái gì đó nãy thế cái giờ nó nhau 시간이 양은 움직여요. 생각이 양배가 가는 거는 시간은 좀 돌아요. cảm chung thôi mà tháo ra cái đó Mày anh chị. cái cảm không được này. Rồi đi cái để mà nó cái này mà cái camera Data di kan saya sabian je ko sabian mahalai sabian di mahalai ko mahalai ko to mahalai no oh ba oh to ba Come on, let's go. let's go party Lòi đi đéo ngao mà cái lòi. Mày hay đi, ấy mới đi nào ấy.
ꯑꯩꯕꯨꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤꯅꯒ ꯍꯥꯏꯕꯅꯦ ꯅꯋꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯆꯪꯉꯨꯗꯅ ꯑꯗꯨꯝ ꯂꯩꯗꯧ